Athingba Thamba Mafam Mari Hosik aina panjarakadoriba Mafam Mari asi adomna selfuna paragasu sangba phanga phana sauragasu koiba chatluba suya yararoidoba Mafam singni yam akanba Athingba Thamba Mafam singni Kudong thiningai oimanbana makhoi maraktagi thawina maptagi fau kakthatpa yauri lobirasi mi changba yadaba Athingba Thamba Mafam Mari Ahanbada leire Tarkida leiba Plutogi cat Pluto's cat Sigi cat asi ariba Greek prajasingna thoina makhoigi asi leibaki lai shor Plutoda dedicate tawraga thamba cat ni Kari maramdi sigi cat siga asi leibaka direct phaunai shamnai haina makhoina chenna thazai Kari maramgino makhoina sumna thajanaribadi Maramdi sigi surungsida changkiba amata hingna thorakte amana thorakte hairi Sigi get sigi mayada nakna jangsiluba sasan phawba loina si hairi Yam interesting oribadi sigi hainabi mafam sigi maramda scientist singna thizlu matamda mafam sibu kari maramdagi khudong thiningai oiba mafam ama ohilamlibano haina thizlu matamda makhoina scientific explanation ama phangki Madudi Plutogi get leramisi geological crack amada phamjilagani haidi mafamstagi yam sachina chang yamadgumba carbon dioxide thura I hairi Midna ubangamdaba nuksitagi di henna lumba sigi gasasna mafam sigi akoiba madi surung sigi manungsi loina pik thanjana leiramki Manakta naksluba or surung sigi manungna jangluba sing sigi chang sathina wanglaba carbon dioxide expose tawdagi masi honjinbadagi siba naba thokpa oibani hairi Pluto's cat ngasi su kudung thiningai oiba jaga amaduma oiri aduna lam koibasing masnida nakshilaga changhande yenge harigasu arapadagi yengalle Friends, Adam future predict tawbagi wakalka khanbi khiba leibra masi game gi taibangdari yam laithon khre madudi manis amadi magi timna future predict tawbangamba software ama puthokre masi mayamna yam pamnaba moirakli kamai tawnu ucharke manis ki software si sida leire sida khoin urisi 4.02x multiplier ne aduna khoi rupees 2000 4.02x auto withdrawal state tharasi investors So, hosik rupees 9,700 hena kahure. Sige software sige chungan basti 100% ne aduni. Aduga masidi yamna suthui. Sige software se atom supamiraga di description da maniski Telegram channel gi link hapsakhrabane. Magi Telegram channel se subscribe to biraga magi software sige mapu amu oinabagi khudong chaba tu lobi ho. Ani subda leire Russia gi arunba town nagar Mesgorye. Milishing tarataruk leiba sige Arunba haibadare haidi mitop changba yadaba sigi town achowo khungam ngasi mapal taibung kanaksu samnada isolated oina lay completely isolated masigi maramda ikoina khangba haragadi masi Russia gi khwaidagi arunba makhoigi langi khusklai shafam makhoigi military projects packet pham mafamni haibasne masda thawina khundas laglari singsi akhanabadgumba laingak ki thongmi ngakto oigani danasu thazanai Makoina general public na khangdabadgumba aruna thupkya sagunaraga leiri haina thazanai Cold War manungda mafamstayda nuclear warhead 63 khinjal lawi aduga Russia gi dead hand asiba khuthaina mingthunba Russia da kanagum malipang hektam thina landarak matamda automatically maranai kapthok charakna design tawdgumba system amasu Mesgorya town state the same sarga tayari da lei haina thazanai Tokana karamano sengmana karamano khangdabadgumba jat ki watani yomlaba mafamni Mesgorye karana hai mafam state alien sangi aron masaki sapon losin batnata malim tumna line manghan mangamgadaba next generation gi weapon sing sem sari hainasu adum hainei hey malim mioi bagi aron athuptana thallaba malim mathangda leire ilada kimada grande snack island linsingi that Brazil da leiba sigi Athingba Thamba state adomna Quran nolada enu pai doraga litsilurba yosiluraba chatlokanu maina bidai khut haijari bidai maramdi masi Brazil local navina mi changkidana haidrung haita hi thaurugi yingsilliba prithvi gi khwaidagi mahu kanba linjat amori bai khoigi golden lens and viper haribalin sigi sangai ni
Sigi itatsi sigi kudong tiningai oikrablin jatsi kaktagi mayum kamdongna oiram kribana. Jahil sing kya gi mamangda samudra gi imai wangkalakna maram oraga sigi itatsi mathanta naitom tahan bat tangkap amai yauki. Maduda sigi lin jatsi chanthukpa nanghauda langna thubugum madum leihauki. Adai thara nala jara jara sandroktuna makoi kaktagi thad oikibani hairi. Ngalingai matam maduda ithatsita makoi gi machinjak yam tangki. Aduna ithatsita chaktara busik wasing makoina ngamna ngamnaba phara cha makoi ithatsita chusin washin nanaba mongda hingba horaki. Sigumba ngalingai gi makoi gi yam jiraba punsi mahingas namar morga makoi gi hakchangda powerful oriba hu asi jalhalakibani hairi. Moigi mahu kukan chiu siktakadi haipitam chikpadadum kudakta si hairi kudakta. Masidi tatsigi squad fit taramatay kudingi sigilin si amamamgi changda laikre yam satina kungna laikre haibani. Separate administration pamasing sidawin at mikroba linsing doing ang nabirage. Arui bida laire palam na nakaktukpa yadrava Area 51. Area 51 masik karma makalgi mafamno. US lengak na thadrukpa makoigi official statement matung inadi mafamsi makoina aronboina akhanana khandoga thammabadgumba US Air Force ki facility amani. Originally CIA na sigi U2 reconnaissance plane asi sarga test tokifam mafamni hairi. Adubu sigi kha thangba nevada leiba mafam asna phorokribasdi makoina hariba maram asigi natte. Atopa yam interesting oiba maram amadagini mafam asna khangphau phorokribasdi. 1989 da sigi bof laser hariba scientist asna phongdor kiba laiki madudi mark sigi mafam asta thabak torami kari thabakno mana sigi mafam asta torami di prithvi da tasla kiba alien spacecraft amagi reverse engineering madudi madum matau karamna saribano karina saribano matau karamna paribano kamdongna mathau toribano haiba pumba se mana mafam asta hakthingna study tawki haina phongdor ki top secret oina thammiba mafam masta sathariba projects maru in alien ga marilina bi ipau informations kya miam dagi US lingak na lusinduna thamle haiba wafamsi bob lazarna magi mapunsi mangba yaba risk lawraga miam da sabak phaktoraki masta gini mafamsna hainabi mafam amoira kriba maming khangcha chatkala kriba bob lazarna phungdur kiba wafam masigi matung dagini area 51 gi matangda conspiracy theory kya ama saphungna kribaso Area 51 fagi jugai toba yaba reels namba yaba mafam madu nate. Madudi mafam sigi mathakta jet plane phawa paiba yandaba fara kulai parab guard singna mitkup kangdana chathuk chasin tawduna ngaiba camera amadi motion sensor singna sau saraba mafam ne. Mafam sida thabuk torbe employee sing fau mi inrakpa yadraba haiduna makhagi lambida car karida lakpa yahande. Aduna moina lakpa hankibu khuding private jet tangaktane. Area 51 masik kari to from mafam no khangnadragaso sigumba leingakna control to mafam ama leire haibadi miyamna 1955 matamdagi khangnarakre adubu CIA nadi masi sulai leitaba mafam amugum lotsin na bahunaduna talaki mafam sita singna lei haina makoina masani yazakivasi 2013 dani masdi ngarang handani haibiyai mafam sigi matangda moina praja singdagi chahi 50 hina losilaga thamami sei masi kanamtana chingnadaba ngamoi